ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯈꯟꯅꯕ ꯄꯥꯎ ꯈꯔ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯁꯤꯖꯈꯤꯕꯒꯤ ꯗꯥꯏꯇ NDA ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯗꯨꯅ ꯆꯦꯟꯕ ꯌꯥꯔꯣꯏ ꯏꯕꯣꯕꯤ꯫ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯁꯛꯅꯥꯏꯔꯕ ꯗꯤꯔꯦꯛꯇꯔ ꯑꯣꯀꯦꯟ ꯑꯃꯥꯛꯆꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯦꯜꯊ ꯀꯥꯔꯗꯀꯤ ꯃꯇꯦꯡꯅ ꯍꯤꯡꯂꯤꯕ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯈꯟꯕꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯥꯔꯗ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯕꯤꯌꯨ꯫ ꯄꯦꯁꯦꯟꯠꯁꯤꯡ ꯐꯥꯖꯤꯟꯈꯤꯕ 3 ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯗꯨꯅ TNLꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯄꯔꯦꯁꯟ ꯊꯤꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯊꯕꯛ ꯊꯤꯕ ꯈꯛ ꯅꯠꯇꯅ ꯊꯕꯛ ꯄꯤꯕꯒꯤ ꯍꯩꯅꯕꯤ ꯊꯝꯂꯁꯤ꯫ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ꯫ ꯃꯅꯤꯄꯨꯔꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯁ꯭ꯄꯤꯀꯔ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯁꯟꯗꯣꯛꯅ ꯈꯪꯍꯟꯖꯔꯤ꯫ ꯍꯧꯈꯤꯕ ꯏꯪ 2014ꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ BJPꯅ ꯂꯨꯆꯤꯡꯕ NDAꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯨꯑꯣꯏꯕ ꯑꯦꯛꯖꯥꯝ 152ꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯈꯤ꯫ ꯍꯟꯗꯛꯇꯁꯨ ꯅꯤꯠꯀꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯗꯒꯤ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯍꯜꯂꯒ ꯇꯧꯈꯤꯕ ꯑꯗꯨꯗ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯍꯩꯔꯣꯏ 15ꯒꯤ ꯃꯊꯛꯇ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈꯤꯕ ꯑꯗꯨꯒꯤ ꯗꯥꯏꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ NDA ꯒꯚꯔꯟꯃꯦꯟꯠꯅ ꯅꯥꯊꯩꯗꯨꯅ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯀꯝ ꯏꯕꯣꯕꯤ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯦ ꯊꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯠꯀꯤ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯈꯤꯕꯒꯤ ꯋꯥꯊꯣꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯛꯖꯥꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯈꯤꯕꯇ ꯅꯠꯇꯅ ꯃꯍꯩꯔꯣꯏ ꯐꯥꯎꯕ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯪꯒ꯭ꯔꯦꯁꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯇ꯭ꯔꯣꯡꯒꯤ ꯒꯨꯟꯁ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯉꯁꯤ MPCCꯅ ꯁꯤꯜꯂꯒ BT ꯔꯣꯗꯇ ꯂꯩꯕ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄꯥꯡꯊꯣꯛꯈꯤ꯫ MPCCꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯑꯣꯀꯝ ꯏꯕꯣꯕꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ NDAꯅ ꯄꯥꯜꯂꯛꯄ ꯑꯁꯤ ꯏꯪ 2014ꯗꯒꯤꯅꯤ꯫ ꯆꯍꯤ 12ꯔꯣꯝ NDAꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯛꯖꯥꯝ 152 ꯀꯣꯏꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯈꯤ꯫ ꯍꯟꯗꯛꯇꯁꯨ ꯅꯤꯠꯀꯤ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯗꯨꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯃꯇꯝꯗ ꯃꯍꯩꯔꯣꯏ ꯀꯌꯥ ꯅꯤꯡꯕ ꯀꯥꯏꯅꯈꯤ꯫ ꯅꯤꯡꯕ ꯀꯥꯏꯕꯇ ꯅꯠꯇꯅ ꯃꯍꯩꯔꯣꯏ 15 ꯍꯦꯟꯕꯗꯤ ꯀꯔꯤ ꯇꯧꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈꯤꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯔꯤꯁꯨ ꯈꯜꯂꯛꯇꯕꯒꯤ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀꯅꯥꯅ ꯂꯧꯐꯝ ꯊꯣꯛꯏ? ꯃꯁꯤ ꯈꯪꯅ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯌꯨꯅꯤꯌꯟ ꯑꯦꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯃꯍꯥꯛ ꯃꯁꯥꯃꯛ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯐꯝ ꯊꯣꯛꯄꯅꯤ꯫ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯐꯥꯒꯤꯗꯧꯅ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯊꯣꯛꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯣꯏꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯈꯪꯅꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯦꯛꯁꯟ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯄꯁꯨ ꯂꯩꯇ꯭ꯔꯤ꯫ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯊꯣꯛꯄ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯕ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯗꯨ ꯈꯟꯗꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ NDA ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯊꯩꯔꯒ ꯆꯦꯟꯕ ꯌꯥꯔꯣꯏ꯫ ꯏꯕꯣꯕꯤꯅ ꯍꯥꯏ ꯂꯤꯗꯔ ꯑꯣꯐ ꯗꯤ ꯑꯣꯄꯣꯖꯤꯁꯟ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯊꯥ ꯑꯁꯤꯒꯤ 13ꯇ ꯗꯦꯍꯔꯥꯗꯨꯟꯗ ꯁꯦꯐ ꯑꯦꯗꯨꯀꯦꯁꯟ ꯁꯦꯐ ꯌꯣꯔ ꯐ꯭ꯌꯨꯆꯔ ꯍꯥꯏꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯆꯠꯊꯈꯤꯕ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯗꯨꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯂꯩꯔꯤꯕ NDAꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯐꯥꯒꯤꯗꯧꯅ ꯈꯜꯂꯒ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯁꯥ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯦꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯁꯤꯖꯔꯕꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯊꯣꯛꯂꯤꯕ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯁꯛꯅꯥꯏꯔꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯂꯤꯁꯠ ꯁꯣꯟꯅꯝ ꯋꯥꯡꯆꯨꯅ ꯌꯨꯅꯤꯌꯟ ꯑꯦꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯆꯔꯥ ꯍꯦꯜꯂꯒ ꯂꯥꯛꯈꯤꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯟꯇꯔꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯉꯔꯥꯡ ꯅꯨꯃꯤꯠ 20ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯗꯤꯜꯂꯤ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯅꯝꯗꯨꯅ ꯊꯝꯖꯤꯟꯈꯤꯕ ꯑꯗꯨꯃꯛꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯣꯀꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈꯤ꯫
ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯪꯒ꯭ꯔꯦꯁ MLA ꯀꯥꯡꯉꯨꯖꯝ ꯔꯟꯖꯤꯠ, MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁꯣꯔ, ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟꯗ꯭ꯔꯣ, ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ N. ꯂꯣꯀꯦꯟ, ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ Dr. K. ꯑꯥꯏꯁ ꯂꯣꯀꯦꯟ, MPCCꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯚꯤꯛꯇꯔ ꯀꯩꯁꯤꯡ, MPCCꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯣꯏꯇꯣꯡꯕꯝ ꯇꯤꯂꯣꯇꯃꯥ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝ ꯑꯃꯁꯨꯡ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ MD ꯑꯃꯤꯠ ꯁꯥꯍꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯦꯜꯊ ꯀꯥꯔꯗꯀꯤ ꯃꯇꯦꯡꯅ ꯍꯤꯡꯂꯤꯕ ꯄꯦꯁꯦꯟꯠꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯌꯨ ꯒꯚꯔꯟꯃꯦꯟꯠꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯇꯣꯜꯂꯤꯕ CMIST ꯑꯃꯗꯤ PMJYꯒꯤ ꯁꯦꯟꯐꯝꯒꯤ ꯃꯇꯥꯡꯗ ꯑꯥꯒꯁꯠ 2ꯒꯤ ꯃꯃꯥꯡꯗꯒꯤ ꯈꯟꯅꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯍꯦꯜꯊ ꯀꯥꯔꯗ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯗꯥꯏꯂꯥꯏꯁꯤꯁ ꯄꯦꯁꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ AMDPAꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯆꯣꯡꯊꯥꯝ ꯂꯛꯁꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯛꯁꯃꯤꯅ ꯍꯥꯏ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯍꯛꯁꯦꯜ ꯀꯥꯔꯗꯀꯤ ꯇꯣꯜꯂꯒ ꯂꯩꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯊꯣꯛꯇꯕ ꯃꯔꯝꯅ ꯑꯥꯒꯁꯠ 1ꯗꯒꯤ CMIST ꯑꯃꯗꯤ PMJYꯒꯤ ꯃꯈꯥ ꯇꯥꯅ ꯆꯠꯅꯔꯔꯣꯏ ꯍꯥꯏꯅ ꯅꯣꯇꯤꯁ ꯑꯃ ꯄꯤꯔꯛꯂꯦ꯫ ꯍꯦꯜꯊ ꯀꯥꯔꯗꯀꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯔꯣꯏ ꯍꯥꯏꯕꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗ ꯑꯁꯤ ꯆꯠꯅꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯃꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯁꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯤꯕ ꯑꯃꯗꯤ ꯀꯦꯟꯁꯔ ꯄꯦꯁꯦꯟꯠꯁꯤꯡꯅꯤ꯫ ꯄꯦꯁꯦꯟꯠꯁꯤꯡ ꯑꯁꯤ ꯆꯌꯣꯜ ꯑꯃꯗ 3-4ꯔꯛ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯤ꯫ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯁꯤꯕ ꯆꯪꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯍꯛꯁꯦꯜ ꯀꯥꯔꯗꯅ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯆꯥꯔꯖ ꯀꯣꯚꯔ ꯇꯧꯗꯨꯅ ꯄꯦꯁꯦꯟꯠꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯑꯇꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯗꯤ ꯄꯦꯁꯦꯟꯠꯅ ꯄꯨꯊꯣꯛꯆꯔꯤꯕꯅꯤ꯫ ꯂꯥꯌꯦꯡꯕ ꯑꯁꯤꯗ ꯍꯛꯁꯦꯜ ꯀꯥꯔꯗꯅ ꯆꯍꯤ ꯑꯃꯒꯤ ꯄꯤꯔꯤꯕ ꯂꯨꯄꯥ ꯂꯥꯈ 5 ꯑꯁꯤꯅ ꯐꯥꯎꯕ ꯀꯣꯟꯅꯗꯅ ꯂꯟ-ꯊꯨꯝ ꯀꯥꯏꯗꯨꯅ ꯂꯥꯌꯦꯡꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯒꯤ ꯀꯔꯤꯃꯠꯇ ꯌꯦꯡꯕꯤꯗꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯍꯛꯁꯦꯜ ꯀꯥꯔꯗꯀꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯔꯣই ꯍꯥꯏꯕ ꯑꯁꯤꯗ ꯌꯥꯅꯈꯤꯕ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯏ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ CM ꯑꯃꯗꯤ ꯒꯚꯔꯅꯔ ꯎꯅꯕ ꯃꯇꯝ ꯄꯤꯕꯤꯌꯨ ꯍꯥꯏꯖꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯂꯥꯛꯇ꯭ꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯄꯤ-ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯏꯁꯨ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗ ꯆꯠꯅꯔꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯦꯁꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯣꯏ꯫ ꯑꯥꯒꯁꯠ 1ꯒꯤ ꯃꯃꯥꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒ ꯇꯣꯜꯂꯤꯕ ꯁꯦꯟꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯗꯨꯅ ꯌꯥꯅꯕ ꯑꯃ ꯄꯨꯕꯤꯔꯛꯇꯨꯅ ꯍꯦꯜꯊ ꯀꯥꯔꯗ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯕꯤꯌꯨ꯫ ꯍꯦꯜꯊ ꯀꯥꯔꯗꯀꯤ ꯃꯇꯦꯡꯅ ꯍꯤꯡꯂꯤꯕ ꯄꯦꯁꯦꯟꯠꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯆꯨꯝꯕ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯗꯤꯁꯃꯤꯁ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ꯫ ꯀꯔꯝꯁ꯭ꯌꯥꯝ ꯑꯆꯨꯝꯕꯕꯨ ꯀꯩꯗꯧꯅꯨꯡꯗ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯥꯒꯠꯂꯛꯈꯤꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯃ ꯍꯟꯗꯛ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯤꯁꯃꯤꯁ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ ꯍꯥꯏꯅ ꯂꯪꯊꯕꯥꯜ ꯑꯦꯁꯤꯒꯤ MLA ꯀꯔꯝꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯏꯪ ꯀꯨꯝꯖꯥ 2012ꯒꯤ ꯃꯤꯈꯜꯗ ꯂꯪꯊꯕꯥꯜ ꯑꯦꯁꯤꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯑꯣ ꯖꯣꯏꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯊꯥꯡꯒꯠꯂꯛꯈꯤꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯗꯨꯕꯨ ꯀꯣꯔꯠ ꯑꯁꯤꯅ ꯗꯤꯁꯃꯤꯁ ꯇꯧꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯆꯥꯖꯤꯡ ꯃꯥꯏꯔꯦꯟꯈꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ BJPꯒꯤ MLA ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀꯔꯝꯁ꯭ꯌꯥꯝꯅ ꯍꯥꯏ ꯏꯪ 2022ꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯥꯟ 14 ꯁꯤꯔꯗꯨꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯃ ꯊꯥꯡꯒꯠꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯤꯇꯤꯁꯟ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 14ꯗ ꯀꯣꯔꯠ ꯑꯁꯤꯃꯛꯅ ꯗꯤꯁꯃꯤꯁ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯁꯤꯔꯛꯈꯤꯕ ꯃꯔꯥꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ 12 ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯥꯡꯖꯧꯅꯅ ꯗꯤꯁꯃꯤꯁ ꯇꯧꯈ꯭ꯔꯕꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯑꯦꯂꯤꯒꯦꯁꯟ 2ꯗ ꯀꯦꯁ ꯑꯁꯤꯒꯤ ꯊꯦꯡꯅꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯦꯂꯤꯒꯦꯁꯟꯁꯤꯡ ꯑꯗꯨ ꯏꯂꯦꯛꯁꯟꯒꯤ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯑꯦꯗꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯁꯤ ꯕꯦꯆꯦꯂꯔ ꯑꯣꯐ ꯇꯦꯛꯁꯇꯥꯏꯜ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯅ ꯃꯦꯟꯁꯤꯟꯈꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯇꯁꯦꯡꯕꯃꯛꯇꯤ ꯃꯍꯥꯛ ꯕꯦꯆꯦꯂꯔ ꯑꯣꯐ ꯇꯦꯛꯁꯇꯥꯏꯜ ꯇꯦꯛꯅꯣꯂꯣꯖꯤꯗ ꯄꯥꯁ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯥꯎꯟꯁꯤꯜ ꯐꯣꯔ ꯇꯦꯛꯅꯤꯀꯦꯜ ꯑꯦꯗꯨꯀꯦꯁꯟꯅ ꯊꯣꯛꯄ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯇꯦꯛꯁꯇꯥꯏꯜ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯇꯦꯛꯁꯇꯥꯏꯜ ꯏꯟꯖꯤꯅꯤꯌꯔꯒ ꯃꯥꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯄꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯂꯤꯒꯦꯁꯟ ꯑꯁꯤ ꯀꯣꯔꯠꯅ ꯀꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝꯕꯤ ꯌꯥꯎꯕ ꯄꯣꯏꯟꯠ 15ꯒꯤ ꯄꯥꯛ ꯆꯥꯎꯔꯕ ꯌꯨꯝꯐꯝ ꯑꯁꯤ ꯏꯂꯦꯛꯁꯟꯒꯤ ꯅꯣꯃꯤꯅꯦꯁꯟ ꯐꯣꯔꯝꯗ
non agriculture land haina quote taude haibagi maral amasu sirali adubu Manipur lengaki revenue department da non agricultural land haiba tongana leite homestead land haina lei hairi maram aduna leitaba hiram amada maran siba ase maram chade haina korna dismiss taukiwani sahi mari makai case thengnaraba laglabasu mamai thangda sumbana mai pai haibase High Court of Manipur Chief Justice M Sundarna lauthokiba wayel aduna mayek sengna takle madugi damak Chief Justice mahaki maikaida lepkiba Learned Council ahumbu hainingai leitana thagale haina siamna phongdoki ngasi mahangna mai pagliba asi langthaban sida leiriba miyamgisu mai pakpani asumna oida padaba wafam kayada yumpham oiraga miyangi yaifanaba thabak tawbada ayet apan pibagi thabak ase tawbagi mahuta Beran Polisian amada oina lemna pothabiro haina siamna phongdoki Hauji makhatana Manipur separate administration leigani hairibadu achumba amata nate haujipu separate administration kadaide leiribigi haina Manipur Legislative Assembly Speaker Thoksom Saitabata Singana phongdokhre Speaker Saitabata Singana wafam asi mahaki Yaiskon Assembly gi bamo lekaide leiba YCB Club ta ngasi pangthokiba nomagi oiba youth political convention da phongdokibani BJP Yaiskon Mandanna chenba Convention of Speaker Saitabata haiki youth sing asi karamba lambi da chakadage habadu khanaba matam yaure lai laisu tamnuraba thabakti phangjadaba naha kayana kangaunaraba society asida kari tawraga amaga nungsinana chapminagadagi haibagi lambi thiraga lagli honaba kanba masana thawai yawa amasung mathautai India Government gi sim kaya leiriba asi kupna nainaraga tawba yaba lei madu natadana masagi haitoi singtoipa honabasu kanjaba adubu product leitabadagi thabaktuda changchima ngamdaba kangbusu leitaba nate haribasing asi training piba changi training piragasu financial gi support piba amadi marketing support piba su changi mahangna haiki nahasing asi tungda lakadaba masak amani ꯑꯩꯈꯣꯏꯅ ꯆꯦꯟ ꯆꯣꯡꯂꯤꯕ ꯑꯁꯤꯒꯨꯝꯅ ꯅꯍꯥꯁꯤꯡꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯄꯥꯡꯒꯜ ꯑꯁꯤ ꯏꯟꯈꯠꯂꯛꯂꯤꯕ ꯃꯅꯤꯄꯨꯔꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯩꯔꯒ ꯄꯨꯕ ꯉꯝꯕ ꯅꯍꯥꯁꯤꯡꯗ ꯁꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯆꯤꯟꯗ ꯌꯥꯝꯅ ꯉꯥꯡꯕ ꯊꯕꯛꯅ ꯇꯧꯗꯕ ꯆꯦꯗ ꯌꯦꯛꯄ ꯀꯩ ꯑꯆꯧꯕ ꯌꯥꯝꯅ ꯂꯩꯔꯦ ꯑꯗꯨꯒꯨꯝꯕ ꯀꯩ ꯑꯣꯏꯅ ꯎꯒꯨꯝꯁꯤ ꯀꯩꯗꯤ ꯑꯃꯈꯛꯇ ꯂꯩꯐꯝ ꯊꯣꯛꯏ ꯂꯣꯛ ꯑꯃꯗ ꯀꯩ ꯑꯅꯤ ꯄꯨꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯁ꯭ꯄꯤꯀꯔ ꯁꯩꯇꯕꯇꯅ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤ ꯃꯔꯥꯏꯕꯛ ꯅꯍꯥꯁꯤꯡꯗ ꯂꯩ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛꯁꯤꯡ ꯈꯪꯍꯜꯂꯛꯎ ꯃꯗꯨꯗ ꯁꯄꯣꯔꯠ ꯄꯤꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯂꯥꯛꯀꯗꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯌꯥꯏꯁ꯭ꯀꯨꯜ ꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯡꯒꯤ ꯃꯃꯤꯡꯗꯤ ꯄꯟꯕ ꯇꯧꯗꯅ ꯁꯩꯇꯕꯇꯅ ꯍꯥꯏꯈꯤ ꯋꯥ ꯉꯥꯡꯕꯗ ꯍꯩꯁꯤꯡꯅ ꯉꯥꯡꯕ ꯂꯣꯏꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯂꯝꯕꯤ ꯈꯪꯗꯅ ꯂꯝꯕꯤ ꯇꯥꯛꯄꯤꯌꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯨ ꯃꯤꯔꯦꯞ ꯑꯣꯏꯒꯅꯤ ꯊꯣꯛꯂꯛꯂꯤ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯗꯤꯐꯦꯟꯗꯔ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯟꯅ ꯗꯤꯐꯦꯟꯁ ꯇꯧꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯁꯤ ꯑꯐꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯥꯎꯖꯦꯜ ꯄꯤꯅꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯌꯨꯊꯁꯤꯡꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯂꯧꯁꯤꯡꯅ ꯇꯨꯡꯗꯁꯨ ꯃꯅꯤꯄꯨꯔ ꯑꯐꯕ ꯃꯈꯜꯒꯤ ꯂꯩꯉꯥꯛ ꯂꯥꯛꯀꯅꯤ ꯃꯍꯥꯛ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯒ ꯍꯧꯔꯛꯈꯤ ꯂꯦꯞꯇꯅ ꯇꯧꯔꯒ ꯂꯩꯒꯅꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯉꯥꯛꯇꯅꯁꯨ ꯌꯥꯗꯦ ꯂꯩꯕꯥꯛꯇꯨ ꯀꯟꯕ ꯑꯃ ꯆꯪꯏ ꯍꯥꯏꯅ ꯁꯩꯇ꯭ꯔꯕꯇꯅ ꯐꯣꯡꯗꯣꯛꯈꯤ ꯌꯨꯊ ꯀꯟꯚꯦꯟꯁꯟ ꯑꯣꯐ BJP ꯌꯥꯏꯁ꯭ꯀꯨꯜ ꯃꯟꯗꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯁꯩꯇꯚꯃꯥ ꯗꯦꯕꯤꯅ ꯄ꯭ꯔꯁꯤꯗꯦꯟꯠ BJP ꯌꯥꯏꯁ꯭ꯀꯨꯜ ꯃꯟꯗꯟꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯁꯤꯡ ꯑꯦꯗꯚꯣꯀꯦꯠ ꯅꯥꯎꯔꯦꯝ ꯍꯣꯃꯦꯁꯣꯔ ꯑꯃꯗꯤ BJP YM ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯥꯡꯈꯩꯃꯌꯨꯝ ꯐꯤꯅꯤꯁꯟ ꯁꯤꯡꯍꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯧꯖꯤꯛ ꯃꯇꯥꯡꯁꯤꯗ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ